ꯊꯝꯖꯔꯦ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯦ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯊꯥ ꯑꯁꯤꯒꯤ 28ꯗ ꯄꯥꯡꯊꯣꯛꯀꯗꯕ ꯊꯣꯡꯖꯨ ꯑꯃꯁꯨꯡ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯒꯤ ꯃꯔꯛꯀꯤ ꯃꯤꯈꯜꯒꯤ ꯃꯤꯔꯦꯞ ꯆꯦꯁꯤꯡꯒꯤ ꯁ꯭ꯀ꯭ꯔꯨꯇꯤꯅꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯔꯦꯞ 8ꯃꯛ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ UNCꯅ ꯅꯕꯦꯝꯕꯔ 2ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4ꯗꯒꯤ ꯍꯟꯗꯣꯛꯈ꯭ꯔꯦ amadi NSN IM gi warishin purakpada karamba makhalgi autonomy pigadoribano haibasi Manipur gi miyamna kupna yengba changi haina Dr. Danabri Raishramna phungdokre hauji mapung be pau tha si kunmathoida pangthogadaba thongju amasung thangmaiban kendragi marakki mikhalgi damak mirep che pisilakhiba singi scrutiny ngasi pangthokre thangmaiban kendragi mirep ahum amasung thongju kendragi mirep marigi ayaba ROC singna ayaba pikre thangmaiban kendragi oina Lamphel DC office da pangthokhiba scrutiny da INC gi Jotin Waikom BJP gi Khumukcham Joy Kishan amasung Manipur Democratic People's Front ki D Tonsna Sharma gi yenaba yaudana ayaba pikhe ngasi Porompat SDO office da pangthokpa scrutiny da INC gi mirep Bijoy Koijam BJP gi mirep Thongam Bishwajit Manipur Democratic People's Front ki Guru Mayum Tonsna Sharma amasung Independent da Ingo mirep oibada returning officer na ayaba pikhibani G Tonsna Sharma di Kendra anigi marakki mikhala sida sit animak thengnagadawre INC gi mirep oiriba Bijoy Koijam gi nomination file da education qualification mayek sengde haiduna kanna yenakhi education qualification da panlibasi guideline hairiba wafam ngakna pande haina TS Bishwajit na haibadagi asengba haina bathambadagi nakal anida matam khara yenakhibani Bijoy Koijam na yamna darkar leirabadi RTI oina thabiro maduda haijarage haiba wafam phongdukhe returning officer na ECI na piriba guideline gi wangmada chattanaba wafam phongdokpadagi yanaba purakhibani independent mirep ingona handa pangthokodoriba mikhal asi 10 suba general election gi marakki mikhalni maramasina disqualify oikraba ama amuk hanna mirep oiba yabra haina aro da hangkhe aro na ECI gi handbook ta disqualify tawraba mi ama mirep oiba yade haiba yawde makhata na ECI na anoba guideline su pirakpa leiti haikhe scrutiny loiraba matung INC gi mirep Bijoy Koijamna paumisingda hauzik mikhal haibadu pangthokpagi thabak pumba loire matik saba mihut miyamna khanbagi matam oire hauzik kanana mihut oi haibadu mikhalda oina khanglagani haikhe BJP gi mirep TS Bishwajit na mirep oibada akaknaba qualification mathau tadrabasu Congress mirep na insolutiongani taret ki mikhal gi nomination amasung marak ki mikhal asida piriba educational qualification manadaba asengba hayu haiba yadaba asi angakpa poi miyamgi mihut oibada haujiktagi hauna oida padaba nganglaga miyamgi mihut oiraba matungda kari tawrakadagi haiba miyamna khangbiu haikhe Amarom da Thongju Kendragi marakki mikhalgi General Observer Ravindranath Roy ngasi Imphal da thungnare mak unaningba singna District Election Officer office da ayuk pung 12 dagi numidjungba pung 12 fawbagi manungda unaba yagani haina District Election Officer Imphal East M Joy gi cherol amana haire Handak Assembly na pass tawkhiba bill ahum amade warip anigi mayukta United Naga Council na tha asigi anigi ahingnongyai dagi chatharakiba nimit 10 gi economic blockade handokre United Naga Council gi President Gaidon Kamaina hauzik leiriba phibam masida center na khut thingjillagani haina thajaba pirakpadagi blockade asi handoknaba warip lobani khongjang asigi manungda Trans Asian Railway yauna national amasung international project sing thinglamba dusu handokle haire Bharat Sarkar amadi NSN IM anina sahi lisang sitna Santigi wari satharakliba sida warishin purakpada karamba makhalgi autonomy pigadoribano haibasi Manipur miyamna section na yengba mathautai haina social scientist Dr. Danabri Raishramna phongdokre ISTV news ka unabada mahakna makha taraduna Manipur gi territorial boundary di kairoi haibagi thajaba phongdokhe masigi matangda interlocutor RN Ravi ga unaduna kayarak hanna thajaba pikre Luribadi warishin purakpada Bharat Sarkar na NSN IM da autonomy gi wafam da lagliba sini Maramaduna miyamna karamba makhalgi autonomy no haibasi kupna yengba changi haikhe Government of India is also autonomy karamba autonomy ma pirasi habiki indication sound piraga karamba autonomy pigani habasi Manipur gi miyamna thamnina hojiksi hanandi autonomy si akoi makedagi di 6 schedule habasi phanga lamaya tongan ta gi ba state gi bi wa lebani na yadabani adubu hojikti khoida laisi mana boundary kairo habagi poti assurance hanjan pire
political parties in a superior, Bart community superior. Hosi and do the autonomy see, why is my compromise line see, Tina Vonavada, I in a pamba, I in a palm to Tadunaraga, Animali Yanaba, Malapada, autonomy, Pibi Matang see, Yamaru in Kali. Amaramda autonomy piba matamda Manipurgi resource puktuna pukiga doba oirabadi boundary kaibadagi hena sathi masigi mayak laraba kudam ama oina Canada laibakta lainungdagi resource mayam multi company singna lauthokibadagi mafam adu mi laiba yadaba amadi kanadaba mafam oiduna laidi haiki Equida tariba thabakti karamba autonomy no equigi sinau sina pigada se habasi masida edisida sagi 6 sedogi poto hapsalaga adum lehen magi wafam sina ahan boina thamnai aduga motipi de autonomy se khoi market gi di pigani habadi lecture government of India so miyamna karam autonomy pigada si khano habasin thamni base Lagliban November kunmathoi dagi pangthokpa haugadoriba Manipur Sangai Festival asina kanagumba mi amatagi satok chashin tawbada apanba natraga khudong sadaba nangaloi haina tourism ge secretary Nidhi Mani Tripathi na thajaba pikre ngasi all secretary eta Sangai Festival gamari lainana pangthokpa paugi mifam amada mangna makha taraduna festival asida kudong sadaba thoktanaba Manipur police amade transport department ki official singna kanna thabak lokale festival se mapung phana pangthoknaba department ani siga loinana festival ki organizing committee gi miyoi singna November 9 da maru oiba mifam amasu pangthokane festival ase Meghalaya amadi Manipur gi governor oiriba V Sanmuganathanna haudoklaba yai haire masigi mathakta Bangladesh ki high commissioner Japan ki embassy loinana secretary ahumsu saruk yagani haike We are having a meeting within a couple of days with police department because traffic is a very important issue this time. But what we have requested the police department that all the steps should be taken so that no inconvenience is caused to a common person who comes to the site. And at the same time, we also have requested that if it can be further we can allow the vehicles to quite a good distance from the to stop the vehicle from the venue, so that will be very nice for the common people to walk and see. And at the same time, the parking and other things which traffic police and transport department are in the process of finalizing should always be done in sync with the aspirations of people, where the traffic is more, so that kind of they are having a final meeting on the, I think, after 8th, because we are having some discussions on the 8th in organizing committee, and they will most likely make a presentation there also about their plan. Preconceptional amadi prenatal diagnostic technique prohibition of sex selection eki makada punungda leiba angang masak khangdoktuna angang hatpagi thabak hantahanbada Manipurna Bharat ki manungda makokta leire hari ISTV News ka family welfare ki director Dr. K Rajoga akhanana unab amada mangna wafum asi phongdokhibani Egasi ing solising mga samapal marfuda tarukta parliamenta pass tawkraba matung ing solising ani ahumda amuk amend tawkraba PCN PNDT eki makada atay atopa Bharat ki state singnadi female feticide ki sangasi chada amakak hantanade adubu Manipur gi oinadi anoba report ki matungina chada mangadi kanbangamduna khwaidagi makok thangbada leiri haina Dr. Rajona phongdukhe indaleba angangsi habidi fetus si masi mangan basini all India gona 1 to 3% katani huji handabanga mise adubu yakoi gi Manipur dadi 5% handabanga me angangi kan female fetus handan base habidi mama ipung de leba angang se masi mangan basini da koi handal labne aduna all India gona koina latest information da yakoina mangsin than sali masigi phajani implement tawda masigi handan basida mating websi Manipur nataba atopa state singda angangbu nupi natraga nupani masak khangdoklaba matung nupi oiraga angang hatokpagi sang wangbana ek asigi matungina sex determination tawba makal amatada yade loinana penalty kaya amasu piri ing solution ani amagi census ki matungina Manipur gi child sex ratio ase Jamapal Yankai Taret Urambadagi, ing solution ani Taramathoidadi, Sunatangi, Jamapan Kuntratarukta, Hantabangamle. People Masida Ministry of Family Welfare gi instruction Amagi Matung ina,
hayang Imphal da awang nongpoki oiba PCN PNDT gi matang da taruklak suba review workshop ama pangthokadori workshop asida ministry gi under secretary awang nongpok state singi family welfare gi director singna saruk yagani haiki masi XC makhada koi clear khudima registration to gadamni masi nupa nupi khangtok na bani haiba ekoi advertise to ba yade masi form F na singba masi phajana preserve to gadabani aduga PC and PNDT koi gi nupa nupi khangtok na bagi oina season ba yade masi sira magadi aini yade moi punishment angani haina aina media thongda mayam na khanjai Jiribambu mapung phaba revenue district ama ohenana badabi da Jiribam district demand committee na sangshiliba khongjang khudingmak all Manipur road transport drivers and motor worker union na sagat kani adubu hauzik Imphal manungda changlakpa ngamdana lambida pot puraga panduna leiriba driver amadi handyman sing ningol chakauba yawba phanganaba November 10 fawbagi manungda Imphal yauna changalaknaba appeal tawre hauzik ateme bentra jiri beki matungna mayam amukana taram nokchadi Thongju amasung thangmeban kendra gi maraki mikhal naksilakpaga loinena political party singna board khombagi thabak angkhat narakle mikhal asida thongju kendra gi INC gi mirep oiriba Vijay Koijam gi political conference ama ngasi thongju da pangthokre thoramasida MPCC gi president Gaikhangam MLA Keranjit Susaruk yakhi deputy chief minister Gaikhangam na BJP Manipur gi lehauda chanadaba party amani makoi gi khongda pham piroidabani andaki maraki mikhal asi thongju kendra gi miyamda ikaiba pibani Sahi mangagi miyam na thagat khiba mihutna haitabadagi mikhal amuk hana pangthok hanba sina atai kendra singi mamangda mihut khanba haitaba thongju kendra oina uhalle haiki qualify tawge haina samsin badnate adubu ai miyam gi seba se kari kamai tawrga hena taw phangadage hena tawrubada soi thame mayam nakpiyo matung manau de khoi amuk han tawjaroi alaman sinai be se koppiyo haidana irem jena haijabadana magi tungda handak marak nataba handak kidi karibu hairuni si khrabani hingat bahuna direla Sunu kendra gi MLA Keranjit na kendra sigi mihutna chahi ahumlom asida kari tawkhe BJP na state asida kari tawri haiba miyamna loina khangi haiki mirep oiriba Vijay Koijam na kendra sida awonba puraknaba mahakna khonarakhiba kayabu miyamna khangbiduna amuk hana mirep oinanaba hairakpadagi mahak thokpani miyamna thamliba thajaba mangandana thabak mapung phana pangthokpa ngamnanaba mateng pibiu haiki Lokpal amadi Lok Ayukta Act 2013 Parliament na pass tawduna Bharat ki tongan state singda insolisingani taramari dagi chanaba haukhrabasu ngasi fawba Manipur da chanadana leiri egasi Manipur da chananaba Human Rights Defender Advocate Y Priyo Kumar Singhana ngasi Manipur gi governor da memorandum amapisin kre memorandum aduda egasi sanarabadi corruption hantha hanba ngambatan natana public administration amadi wakat kayagi wayal na chingbada improve lakani haiba wafam palle Manipur da politician minister sing amadi bureaucrat officer singi marakta sahi kungi mathakta corruption tawbagi miyamna mayokna duna lakle miyamga interest da egasi athuba matamda chana hanbana afaba oigani haire Imphal East West amadi Tamenglong gi Chief Judicial Magistrate ODB A Nautunesori Devi da Manipur gi ahanba oina Best Secretary District Legal Service Authority ki manapi naba Bharat Sarkar na khalakle National Legal Service Authority na lagliba November 9 da New Delhi da pangthokadaba Legal Services Day amadi commendation ceremony da Bharat ki Prime Minister Narendra Modi na manasi khushinagane thoramadu da Chief Justice of India Justice ISN Datu Su Sarugyagane District Legal Service Authority Secretary Su ODB Nautune Sorina Authority ki khutang da tongan ba breki matungna me mutaram nokchare College of Nursing Manipur gi Foundation Day thoromga loinena Mari Suba batch ki first year BSc Nursing ahanba year gi wasak lobagi thoram Nursing College ki conference hall da pangthokre thoramasida Health Minister Funjathang Tonching Health Services ki Additional Director Aish Ranjit Jennings ki Director Dr. Deven Nursing College ke Principal M. Kumudini Susaruk yakhe Health Minister Funjathang Tonching na Manipur Medical Council amasung Manipur Nursing Council leibana ana layeng bagi lamda hena khumang sokshinana bakana honare government na chinga masung tamgi khenaba leitana ana layang sang leitaba mafam singda misingi matung ina sahiya sigi manungda lehanana ba Kevin na ayaba pire hena phaba health sector ohen bada nursing na ahen ba thodang lohoning haike equally
healthcare system, healthcare facilitation, Chindasu, Pamanava, when a cabinet passed no Harvard. Thawal Police Commando na Kaksing Kaitel Sugnu Parking Manakta as at Awoksing Sek Taupada Ngarang, UNLF ki Kadarama Fari Hari. Police ki PRO ki Cherolamana Farabami Sigimaming Kumukcham Milkistan Chaykun Manga, Apopa Case Tomba, Kaksing Kuno Hizam Utan Makongdagini Hari. Manipur Institute of Technology gi Nimit Humni Satakadaba Technical Festival Ngasidagi Tagel Patalaiba Institute Asigi Campus ta Hokre. Audopagi Thalamda Professor L. Tombi, Professor M. Daneshwar, Institute Asigi Principal in Charge Professor R.K. Hema Kumar Susarugya K. Kuntaruk Suba Sector gi Kunmari Suba Sam Rifles Nangasi RRC Kulda Layang Bagi Kem Ama Pangtokre. Nongju Tha Loshilakpagi Ingshilakpa Matamasida Ana Ayek Kaya Yorkpadagi Tingnana Bakemasi Pangtokibani. Layang Balagba Singda Hidak Langtak Sing Supiki. Amaramda Nifumatoy Suba Sam Rifles na Army Amasung Assam Rifles ki ex-servicemen gi rally ama ngarang Triveni Holda Pangtokre. Yari Pokta Leba Manipur Women's Foundation amadi Siza Eye Care Foundation ga kusan naduna Nomagi Oiba Lem na mitlayang bagi kem ama ngasi Yari Pok Bisnu Naha Community Holda Pangtokre. Manipur Women's Foundation gi mapok kumon numit thoram gamari laina na pangtokpa kem aduda ngogdongi anaba Diabetes na maram oiduna thokan ba mit kilaina sing amadi atay atopa mit kilaina kaya layangki. BSNL gi General Manager amasung BSNL Union Forum gi marakta lainari ba issue asi asumba mongda warashin ama purakpina ba KSO General Headquarter na apil tawre. Self-help groups ingi oiba nongmagi capacity building training ama Yairipo Khorom Laikai da laiba Manipur Rural Bank ki Business Correspondent Office ta pangtokre. Taramasida Manipur Rural Bank Yairipok Branch ki Manager S. Ibopisak People's Development Society ki CCOTS Birmangol su Sarugya ki. Sarugya ki ba self-help group singda gas box amadi stationary items sing su yantu ki. Universal Brotherhood haiba timda all fat meat ama ima kuntongan bisangne na pangtokre. Divine Life Society Manipur State Committee amasung Swami Siddhananda Vard Centenary Committee na sinkiba thoromasida ningtholoi sema sana zawba Society ki President Swami Gopala Krishnananda Saraswati su sarugya ke leisema sana zawbana tongan ba lining amadi lining gi senglaba lairik singda phattaba tau mi halu awaba piu haiba amata yaude mioi ba ikoi gi marakta napal na mang thana chanabana amaga gi marakta machet thana na ba honei Masi pumnamak thadokuna apunba wakalolda hingminasi haike. Kairau kenragi manungchan laiba urup kangthakta EGS school dagi primary thakta ongkhatpada yauriba school asi huranalada sabi yari haina Standard Athletic Brothers Association of Hongdorakli. Manipur Press Club ta pangthokpa pawgi mifam amada association gi secretary MD Zanabudina Nampuda school asi sanana ba honarabadi laikaina warip lauduna ain gi thongda chapchana thengnana ba thorang tawre haike. Banyan Repertory Theatre Wangkhaigi Nauna Putokpa Play Saktam Langlaba Santi Ngasi MD Hall the Utkre. Thoromasida Theatre Center Manipur gi Chairperson Nabawarepa Manipuri Assemble gi Director Ketri Jugindro Panthobi Natya Mandir gi Director Y Rajen Susarugya Ke. Dr. MC Aruna Iba Play Asi Case as Fazaton na Takpi Tamibane. Nupilaktagi Thongna Phana Fazaton Chanuna Play Asi Puthorakpa Thaganingai ni Haina Nabawari Pana Fongduke. Jarang Pat Maning Laikai gi Arom Turel da Nauna Saba Thong amang asi Parliamentary Secretary ke Megasandrena Sangakre. Thoromasida PWD gi Chief Engineer M Loken Jarang Pat Gram Panchayat ki Pradhan Anita Lema Susarugya ke. Thong asi PWD gi Makada Sagadaba adu Fan Leitabadagi Sabangam dana Lakibani adubu Landamadongi Miyamna Achang Masen Pam Putoktuna Sarambada Chief Engineer na Thagat Pafungduke. Ke Megasandrena Lupan Lak ni Furom Changna Sariba Thong asina Hana Lomi Sing Kudong Sadana Leramba adu Kokan Bangam Lagani Haike. Senapati District Manung Dalairiba Chiru Prup Sing Dagi Job Card Ke Phangam Tokpa Senfam Dagi Lupa Chamakun Kakani Hariba Se Tobidanaba Chiru Union na Marilainaba Organization da Apil Taure. Hausan Bagi Pau. Mamang Thagi Tarukta Thang Tian Siam Kauba Mu Ama Hatlaga Hundokla Matodokta Jenaba Mu Sing Paduna Matik Saba Cherak Piu Haba Davida Young Party Association na Thasiki Taruki Ayu Pung Taruk Tagi Numidang Pung Taruk Pauba Churasanpur District ta Pung Tarani Thogi Ban Tawgani Haide. Kaksing Kunau Dagi Gandamani Kaubi Mu Amabu Hangme Kudong na Yanduna Hatpada Jenaba Mu Ama Waikong Police na Fare Paraba Mu Adude Elangwam Inau Elias Pungyaiba Chahini Funitoy Apopole Kidraba Tombi Hianglam Warakong Dagine
ngarang nungthil pung ohumrom tabada thangadagi miyo asi fabani ngasi ayu pung tararom tabada kaksing khunaugi miyamna hyanglamda leiba inaugi yumda thomjinanaba lakpada pulisna wabagai lamkhaida thatpaga loinana tear gas cell kaptuna tankai ki tungda miyara sigi matangda semkhiba je sigi miyoi taru khangatuna thawal jila parishad ki upadyaksha hyanglam gram panchayat ki pradhan hyanglam warakhong club amadi maira paibigi miyu sing yauna hyanglam police station da wari sanaki wari sanabadudha je sigi maikaidagi chenariba inau leikaidagi tanthokpa kanagumba amatana mahakpu changjapam pidabaga loinana je shina sangshilakba khongjang singda saugatpiu haina taksinki hyanglam kangbuna makoigi leikaigi oiba athuba mifam ama phamduna warep laurage warep adu police amadi media gi kuthangda je sida yaholake haina thajaba piki gandamani gi haksang ngasi jenim smoke tagi lauraga aroiba mathong mangam pangthuklakani je shina government ta tankhiba dabi sing phangjiba phawba makha tana khongjang changshin khigani hairi MD Hasmat Ali Misiga Mari Lainana Semkiba Je Shina Mihara Sibu Yaningdaba Fongloktuna ngasi ayuk pung manga dagi nungtil phawba Imphal Yaripok lambida General Strike chatakre General Strike maram oiduna lambida garina chingba chalan khide miyara sida chenaba miyoi sing phaw hairabasu police na fade haina yaningdaba fonglokki miyamna chathariba General Strike adu Irilbung police na control tongnaba honabada nakal anida mungnaba thokke police na masing yamlaba tear gas cell sing kaptuna miyam tan khaina bahonaki adubu khongjang changshiliba singi maikaidagi su nungna chingba tharaktuna police ka awai khum taunaki police personnel yauna khongjang loi singi marakta aso open yauduna hospital da laikanaki Handa pangthokadoriba Manipur Sangai Festival gi manguina section tharang lokhatpa oina ngasi ayu Imphal West District Police na North AOC da leiba hotel sing amadi akoi bada thiba humbagi thabak chathakre District asigi additional SP Bikramjit na luchingba commando team amana thiba humbagi thabak chathaba aduda nupi tara taret amadi nupa yangkai mapal makha tana wahang pahong taunaba Imphal Police Station na pukre Sangai Festival gi section tharang oina drug saba nupi amadi nupa singbu aina yadaba miyoi singna lanna khulai oina sijinaba yaurokpadagi khongthang asi laukhatpani haire Pagaluba miyoi sing verification tauraba matungda thadokre Ngasi sanabagi pauda football Draw kwa kathil na nako nambul mapalbu maichiba piduna tara suba Manipur State League ki tare suba position takre All Manipur Football Association na sinduna Imphal gi mapal kangjai bungda team tara ni thoina saruk yaduna chathariba tara suba Manipur State League ki tare suba position gi ngasi Kumal Lampak Artificial Turf Ground da sanakiba match ta nako nambul mapalbu draw kwa kathil na penalty da maichiba piduna tare suba position takibani Timani magna apiba matamda goal amamam chanaduna draw satpadagi kick from penalty mark na decide tawda draw kwa kathil na nako nambul mapalbu goal mari anida maitiba PK draw kwa kathil gi apiba matamda chankiba goal adu KS Rahul na match ki taranithoi suba minute chanki nako nambul mapal gi goal aduna Azmer na match ki manga suba minute chanki penalty kick ta chankiba draw kwa kathil gi sanaroi sing adudi A Herojit M Maino goal mai Meriamdam amadi K Rocky ni Nako nambul mapagi goal ani aduna TS Ngauba amadi MD Kurmanna Chanke. Match asida draw kwa kathil gi sanaroi S chungnai henkom da referee na yellow card piduna warning tawki. Hayeng taramatoi suba position gi damak state league asidagi relegate tawkraba team ani Manipur Police Sports Club amadi Jaumi Football Club Churachandpur ga sanaragani. Houses athariba tara suba state league ki November 3 da Kumal Lampak Main Stadium da sanakiba ZFC amasung USA anigi match forfeit tawduna USA da goal 3-0 da mai pakan kre ZFC Churachandpur gi sanaroi gogo hangsingi matang da USA na thangalakiba protest amphagi executive council na ngasi khanaraba matungda match asi forfeit tawbaga loinana USA gi favor da pinaba firep lokibani ZFC da lupa lising taruki fine tawnana basulebna kre Amarom da numit adugi match hek loibaga USA gi coach T ibom sana match ki referee sing da changsinduna protest tawkiba matungda tarakpa USA gi supporters singna referee da khut thakiba association gi pochai sing amanga ta thokan kiba gi matang da su ngasi pangthokiba executive council gi miphamna khanaraba matung USA gi coach T ibom sa lupa lising tara fine ga loinana sahi ani suspend tawkre
पोचै अमांगा ता थोगन खिबगिदमक USA दा रुपा लिसिंग कुंट्रा फाइन तौख्रे मापन सुबह मणिपुर पोलो इंटरनेशनल लागलेब नवंबर तांग कुनिथोइदगी कुनमापन फाउबा मपाल कागजेबुंग पांथोकदोरिबा असिदा सरुक याननबा मणिपुर इंडिया टीम बी गी सानरोय तरा तरुक खंगतख्रब मतुंगदा सानरोय तरुक अरोइबो ओइना खनबगी ट्रायल सिलेक्शन ngase इम्फाल गी पोलो ग्राउंड दा पांथोख्रे मणिपुर आर्चरी एसोसिएशन सिंधुना कुमलंपाक स्पोर्ट्स कॉम्प्लेक्स दा नुपा नुपी आर्चर यांखैनी थोइना सरुक यादुना चथरिबा मापन सुबह मिनी कुंट्रा सुबह सब जूनियर स्टेट लेवल आर्चरी चैंपियनशिप इंडियन राउंड फिटा रिकप अमदी कंपाउंड मेन एंड वुमेन गी ngase पांथोखिबा 30+ 30 मीटर इंडियन राउंड गर्ल्स इंडिविजुअल दा YSC स्कूल गी एल तोमथिनगानबीना पॉइंट 493 BCAC गी W ब्रोजेसोरीना पॉइंट 492 अमदी साई RC गी एन सोनिकाना पॉइंट 458 फंगदुना अहानबा अनिसुबा अमदी अहुमसुबा ताख्रे नुपा मसागी पांथोखिबदा YSC गी के बोरिसना पॉइंट 432 ITAC गी S रोबर्टना पॉइंट 430 अमदी BAA गी भारतना पॉइंट 495 फंगदुना मकोंग मथंग ताखे 50+ 50 मीटर रिकप गर्ल्स इंडिविजुअल दा BAA गी सनाई थोइरेना पॉइंट 493 साई RC गी के परमेश्वरीना पॉइंट 423 अमदी UAC गी M रूपना पॉइंट 438 फंगदुना अहानबा अनिसुबा अमदी अहुमसुबा ताख्रे कैटेगरी असिगी नुपा मसागी पांथोखिबदा साई RC गी G चुइजुई रोंगमैना पॉइंट 492 NSA गी KS रोहितना पॉइंट 490 अमदी साई RC गी W लियोनार्डना पॉइंट 453 फंगदुना मकोंग मथंग ताख्रे कैटेगरी असिगी कंपाउंड गर्ल्स के पांथोखिबदा BAA गी T सुजित्राना पॉइंट 453 यूनिट असिगी L दुलिनाना पॉइंट 452 अमदी साई RC गी L मोनिकाना पॉइंट 450 फंगदुना अहानबा अनिसुबा अमदी अहुमसुबा ताख्रे नुपा मसागी पांथोखिबदा साई RC गी N राजेंद्रोना पॉइंट 452 BAA गी आरविन लाइश्रमना पॉइंट 458 अमदी साई RC गी T नेल्सनना पॉइंट 492 फंगदुना मकोंग मथंग ताख्रे टीम इंडियन राउंड गर्ल्स दा साई RC ना पॉइंट 1950 BCAC ना पॉइंट 1950 अमदी ACE ना पॉइंट 1950 फंगदुना मकोंग मथंग ताखे नुपा मसागी पांथोखिबदा BAA ना पॉइंट 1950 YAC ना 1950 अमदी BCAC ना पॉइंट 1953 फंगदुना अहानबा अनिसुबा अमदी अहुमसुबा ताखे डिस्ट्रिक्ट मापन अमदी सब डिवीजन अनिगी फुटबॉल सानरोय चामरी निफुना सरुक यादुना कुमलंपाक मेन स्टेडियम अमदी फुटबॉल प्रैक्टिस फील्ड चथरिबा चही 13 अमदी 13 मखागी नुपा मसागी स्टेट इंटर स्कूल फुटबॉल मैच की ngasi कुमलंपाक मेन स्टेडियम द सानखिबा चही 13 मखागी अहानबा मैच ता बिष्णुपुरना थौबालबु गोल 3-0 दा माइथिबा पिख्रे अनिसुबा मैच के सानखिबा दा चांदल अमदी सेनापति गोल अममम चनदुना ड्रॉ चटख्रे अहुमसुबा मैच के सानखिबा दा चुराचानपुरना जिरिबाबु गोल 3-0 दा माइथिबा पिखे कुमलंपाक प्रैक्टिस फील्ड दा सानखिबा चही 13 मखागी अहानबा मैच ता बिष्णुपुर अमदी चुराचानपुर गोल अममम चनदुना ड्रॉ चटख्रे अनिसुबा मैच के सानखिबा दा सेनापति डिस्ट्रिक्ट ना जिरिबाम सब डिवीजन बु गोल 3-2 दा माइथिबा पिखे अहुमसुबा मैच ता इम्फाल वेस्ट ना कांगपोपी सब डिवीजन बु गोल 3-0 दा अमदी मरीसुबा मैच ता थौबाल डिस्ट्रिक्ट ना तमेंगलोंग डिस्ट्रिक्ट बु गोल 2 माइथिबा पिखे All Manipur Kerom Association Sinduna Sagolbal Meno Lecta Laiba Multipurpose Community Hall da Cadet Sub Junior Senior Amadi Veteran Gate Nupa Nupi Sanaroi Chamaromna Saruk Yaduna Sathariba Kunmanga Super State Level S Group Kerom Championship ki ngasi pangthokiba Cadet Boys ki final da KS Heritikna M Merindabu Maithiba Piduna title lokre Sub Junior Boys ki final da Atal Saikhom Amadi M Maheska Thengnaragani ngasi sanakhiba ahanba semi-final da Atal Saikhomna M Mirandabu anisubha semi-final da M Mahesna M Sadanandabu maithiba piduna final changkhibani Junior Boys ki final da M Sadanandana KSIS Josephu set anisno da maithiba piduna winner oikre ahum subha position ki sanakhiba da M Mahesna KS Danesorbu maithiba pike Junior Girls ki final da M Monicana A Bidyachanu maithiba piduna winner oikre ahum subha position ki sanakhiba da TS K Bitona K Nongdambibu maithiba pike
सब जूनियर गर्ल्स की फाइनल दा के सुजेना टीएस लिंदाबू सेट अनिसनोदा माइथिबा पीदुना विनर ओइखे अहुम सुबह पोजीशन की सानखिबदा टीएस सरदाना टीएस सिंगलेमीबू माइथिबा पीखे सही असिगी डिसेंबर 5 दगी 3 फाउबा कोजिकोडी केरला गे कृष्ण मेनन इंडोर स्टेडियम दा पांगथोकदोरिबा 19 सुबह अमदी 33 सुबह नुपा अमदी नुपी मसागी जूनियर अतिया नेशनल चैंपियनशिप ता सरुक यानबा मणिपुर टीम खनबगी ट्रायल सिलेक्शन तांग 9 गे अयुक पुंग 13 मखाई ताबदा लेमा पोकपम एसोसिएशन ग्राउंड दा पांगथोकलगनी हाइरे लंफाउ पासना यूथ क्लब न सिंधुना चांदल डिस्ट्रिक्ट हेडक्वार्टर लेबा महा यूनियन हायर सेकेंडरी प्लेग्राउंड चथरिबा अनिसुबा डीसी कप की ngasisanakhiba ahanba match da महा एरिया फुटबॉल क्लब ना ऑल स्टार यूनाइटेड पु गोल मरी शिनोदा अनिसुबा मैच की सानखिबदा नोहा मेमोरियल एफसी ना वेस्टर्न वैली एफसी बु गोल मरी अहुमदा पेनाल्टी दा माइटिबा पिखे प्रभावती कॉलेज में इम्फाल ना युम्बू ओइदुना मणिपुर यूनिवर्सिटी इंटर कॉलेज जुडो मेन एंड वुमेन टूर्नामेंट कॉलेज असिदा पांगथोखरे थोरमसिदा मणिपुर यूनिवर्सिटी की असिस्टेंट डायरेक्टर ऑफ स्पोर्ट्स सीएस प्रसीफ प्रभावती कॉलेज के वाइस चेयरमैन एल टोम्बा सेक्रेटरी एस इबोबी अमदी प्रिंसिपल टीएस चाउबसु सरुक याखे टूर्नामेंट असिदा कॉलेज तरा अमदी मणिपुर यूनिवर्सिटी याउना पुन्ना यूनिट तरा मथोइना सरुक याखे नुपी सानरोय तरा मपल याउना पुन्ना सानरोय कुंथ्राना सरुक यादुना पांगथोखिबा केजी 63 थवालगी एम इनाउटोन अमदी ओपन दा ए सनाथोइना गोल लौदुना चैंपियन ओइख्रे लिबरल कॉलेज की एसएस जोनेल ना केजी 63 अमदी ओपन दा सेकंड पोजीशन लौदुना रनर्स अप ताखे नुपी की पांगथोखिबा केजी 95 दा एसके वुमेन कॉलेज की वाई संगीता मेलंबी कॉलेज की के सनाथोइना केजी 82 दा अमदी प्रभावती कॉलेज की केएस जोसलाना केजी 63 दा गोल लौदुना जॉइंट विनर ओइख्रे वाइकोमनी गर्ल्स कॉलेज की एल जेस्परना केजी 95 दा थवाल कॉलेज की एस रेनुबलाना 52 केजी दा अमदी डीएम कॉलेज ऑफ आर्ट्स की बिनीता वाइकोमना केजी 63 दा सिल्वर लौदुना रनर्स अप ताख्रे हौजरोइबदा मरोइबा पाव मुखना था असगी कुनमाथोइदा पांगथोकदबा थोंजु अमसुंग थांगमेबन केंद्रगी मरकि मिखलगी मिरेप चेसिंगी स्क्रूटिनी पांगथोक्रे मिरेप तरेनमक अयाबा पिख्रे यूएनसी ना नवंबर 2 गी अहिंग नुंगाइदगी चतरखिबा निमित 10 गी इकोनॉमिक ब्लॉकेट ngasi numitang wairam pung 3 dagi handokre amadi NASIAN IM गी वारिशन पुरकपदा करंबा मखलगी ऑटोनॉमी पिगदौरिबनु हाइबसी मणिपुर गी मियामना कुपना येंगबा चंगी हाइना डॉक्टर धनबी राइश्रमना फुंगदोक्रे ngasi goina ISTV na pizza paw matang solution jare miyeng tabiriba singbo amuka hanna खुरुमजरे।